ꯅꯪ ꯁꯪꯉꯝꯗꯦ ꯍꯥꯏꯕꯗꯨ ꯀꯌꯥꯝ ꯀꯟ ꯉꯝꯗꯕꯅꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯒ ꯆꯨꯝꯅ ꯍꯛꯆꯥꯡ ꯈꯔ ꯁꯣꯟꯊꯩꯌꯦꯅ ꯁꯨꯝ ꯍꯤꯞꯄꯝꯕꯅꯤ ꯆꯥ ꯂꯧꯔꯥ? ꯉꯥꯏꯈꯣ ꯆꯥꯒ ꯂꯩꯔꯤ ꯅꯪ ꯍꯛꯆꯥꯡ ꯉꯝꯗꯦꯗꯣ ꯑꯝꯇ ꯌꯦꯡꯁꯤ ꯁꯦ ꯑꯁ ꯑꯝꯇ ꯍꯤꯞꯄꯣꯕ ꯀꯩꯁꯨ ꯇꯧꯗꯦꯕ ꯁꯦ ꯑꯝꯇ ꯍꯤꯞꯄꯣꯕ 시ꯗꯩꯗꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯩꯔꯨꯔꯅꯤ ꯑꯩ ꯍꯤꯗꯥꯛ ꯆꯥꯕ ꯇꯜꯂꯤꯀꯣ ꯀꯩꯅꯣ ꯅꯍꯥꯟ ꯍꯤꯗꯥꯛ ꯆꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯁꯦ ꯁꯣꯔ ꯁꯥꯡꯕꯗꯣ ꯍꯣꯜꯂꯨꯁꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯍꯦ ꯉꯥꯏꯈꯣ ꯆꯥꯒ ꯂꯩꯔꯤ ꯅꯪꯁꯦ ꯑꯅꯥꯕ ꯂꯣꯏꯁꯜ ꯊꯝꯃꯤꯅꯦ ꯇꯦꯁ ꯇꯧꯔꯒꯅꯦ ꯐꯖꯅ ꯌꯦꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯩ ꯍꯤꯗꯥꯛ ꯑꯝꯇ ꯂꯧꯒꯦꯀꯣ ꯀꯩꯅꯣ ꯑꯩꯒ ꯑꯁ ꯉꯥꯏꯈꯨꯋꯣ ꯍꯧꯖꯤꯛꯇ ꯋꯥꯅ ꯂꯥꯛꯑꯒ ꯐꯤꯔꯣꯟꯒꯁꯦ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯗꯣꯛꯄꯤꯌꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯍꯤꯗꯥꯛ ꯍꯥꯟꯅ ꯈꯔ ꯆꯥꯗꯤ ꯌꯥꯔꯣꯏ ꯃꯤ ꯅꯪꯕꯣ ꯍꯤꯗꯥꯛꯇꯣ ꯍꯌꯦꯡ ꯇꯦꯁ ꯀꯩꯀꯩꯅꯣ ꯇꯧꯔꯒ ꯆꯥꯔꯒꯦꯕ ꯇꯝꯐꯥ ꯅꯪ ꯑꯅꯥꯕ ꯂꯣꯏꯁꯤꯟꯒꯅꯨꯀꯣ ꯅꯪ ꯍꯛꯆꯥꯡ ꯆꯣꯛꯊꯩ ꯍꯥꯏꯗꯣ ꯃꯔꯝ ꯈꯔ ꯂꯩꯕꯗꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯍꯌꯦꯡ ꯆꯥꯔꯒꯦꯕ ꯉꯁꯥꯏꯒꯤ ꯁꯣꯛꯊꯔꯝꯕꯗꯣ ꯑꯩꯒ ꯎꯔꯨꯕꯗꯒꯤ ꯂꯣꯏ ꯐꯈ꯭ꯔꯦ ꯑꯩꯒꯤ ꯍꯤꯗꯥꯛꯇꯤ ꯑꯩꯒꯥꯅꯦꯕ ꯐꯤ ꯍꯣꯡꯗꯣꯛꯑꯝꯃꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯂꯩꯇꯅꯕ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯟꯅ ꯁꯦ ꯊꯥꯡꯁꯦ ꯄꯥꯏꯌꯨ ꯄꯥꯏꯌꯨ ꯄꯥꯏꯌꯣꯕ ꯅꯪ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯕ ꯌꯧꯗ꯭ꯔꯦ ꯄꯥꯏꯕꯦꯝꯃ ꯅꯪꯒꯤ ꯂꯝꯕꯤꯗ ꯁꯝꯕꯜ ꯑꯣꯏꯔꯕ ꯅꯄꯥ ꯑꯩꯁꯦ ꯍꯥꯠꯂꯒꯅꯦ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯈꯣ ꯁꯦ ꯊꯥꯡꯁꯦ ꯄꯥꯏꯌꯨ ꯏꯄꯥꯕꯨ ꯍꯥꯠꯂꯨ ꯄꯥꯕꯨꯡ ꯑꯣ ꯅꯣꯏ ꯑꯅꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯣꯏꯗꯅꯦ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯔꯔꯣꯏ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯅꯦ ꯑꯗꯨꯝ ꯆꯠꯆꯈꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯉꯥꯛꯇꯨꯅ ꯂꯥꯛꯄ ꯆꯠꯅꯕꯤ ꯑꯁꯦ ꯑꯩ ꯍꯥꯛꯊꯛꯇ ꯂꯩꯈꯥ ꯇꯥꯍꯟꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯄꯥꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ 이천대 진전자들을 시작 이부모만은 강보시 빠봉 이랄래 빠봉 아이 빠봉 나 하이면 너희는 인자라가니 그이는 안 떨미세 시시부 로스라 담비야 보자 그러세 ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦ ꯆꯤꯡꯅꯕꯗꯒꯤ ꯂꯩꯕꯥꯛ ꯂꯩꯒ ꯇꯥꯟꯅꯔꯒ ꯌꯦꯡꯕꯗꯒꯤ ꯔꯤꯖꯜ ꯑꯁꯤ ꯈꯪꯉꯛꯄꯅꯤ ꯑꯩ ꯂꯩꯔꯒ ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯂꯩꯒ ꯌꯦꯡꯉꯤꯅꯣ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯂꯩꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯕꯅꯤ ꯃꯨꯝꯕꯥꯏ ꯆꯠꯂꯒ ꯌꯥꯝ ꯊꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯩ ꯉꯁꯤ ꯇꯤꯀꯦꯠ ꯀꯛꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯆꯠꯅꯕ ꯇꯧꯁꯤ ꯀꯧꯔꯅꯨꯗ ꯁꯤꯗꯁꯨ ꯌꯦꯡꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗ ꯌꯦꯡꯕꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯇꯝꯐꯥ ꯑꯥꯗ ꯆꯠꯅꯕ ꯇꯧꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯇꯥꯛꯇ꯭ꯔꯤꯅꯣ ꯍꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯇꯥꯛꯇ꯭ꯔꯤꯅꯣꯕ ꯅꯪ ꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯂꯣꯠꯁꯤꯟ ꯊꯝꯃꯝꯃꯤꯅꯣꯕ ꯍꯥꯏꯌꯨ ꯅꯪ ꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯂꯣꯠꯁꯤꯟ ꯊꯝꯃꯝꯃꯤꯅꯣꯕ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ
ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯅꯪꯅ ꯀꯥꯞꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯤ ꯕꯦꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ 이마다 하유 그래도 야오라기에봐 이마 아이나 나한 독터다 예응우라가 테스트 오버다네 블러드 캔서나 나라 레라메 아두기 카이노네 하리시보 이비마 카리노 낭나 시게 라이나 시다부 낭나 이라이라이나 하이리두보 이모부 캔서나 나라바 Isuwapik pa sika. Kaino ba tawdo isibo? Imagi bema. Imagi magjareta na. Tamo, sosilere. Nasidi lo hero. Aw lo heure. Iruzaning baga thongatik baga chapmanai ko. Masi ngang jidi. Masai bi masala nungai na koi minaro ko. Hey thobi ngai ko. Hey ngai nang mai lakna gan ko. Ai ga hoi ta khra gala na khan gi ne ba. Kanam khangoi he. Thoibi nanga tawri mawong do ima khoina jingna khini ahengoi nanga dumai tawgonu ko Hoi. chalo chalasira Chalas. Noi thobi na ibu irujaning baga thonga te baga chamana gre hairi ba. akhoi thoibi na khangki ba haibase ibani gi thabak sida warning la abani ibani na cheksin haudaba mikupta awaba ta doini Nang ki doi bamon oina pomino. nangdi ke do be akhoi na kan da leramino Adu igana thoksin thoga kai lak no yinga jro. maduda aphaba amta la oi noiga akhoi ga su changna roi aina intern pur sisu to hairane ibani sun unaba phangaroi Adu kuina nungsinara ga kaina doirdi ibani tokna bana pharoidro. toknar se haira Sum khanai ni gaino. toknar se hairgana ne thangra sori ram pur la Kai dodi ba dudi. nangonda hana thinge aduga aisu thillaga sidoba Aingonda hana di kai gi thindoi ba. nangna toknar se hana haudorakpage Bema thangna thindoi di ne. Ai nonda amon haja ro. Adu noi gi regular post khar kauna hebu kamai tora. kaurane laibak phadana maduga khala adi ibani gi pambai amadi lairane Khalak ta badar na kamai toba. aduna ne nangsu thaba ama phangna ba hotnaw haise Hairi sinadi ibani gi pantung si thabak ta leire ne ko. hingnaba lambi ama laitradi aikhoi kamai tawdoino Nang was di ko. Khanjal lu da samudra muk lui. Nang UBG bo ko pai tam ni ha. bamoni mungnabu yubi khokpa haite haibra Adu di ke de bai ka uri ba. ho akhoi gi nupa makhai dine usok pisak thongba loi chatna khre tanja si lauraga nungshibana sakto nungshina yenge tawriba Adu di ngarang ai gi mangji di yam chum dauri ne. mangna kai uramiba Ai gi mangda ne. Nang na ingon da yam nungsi na khere in biram bai wani da. adudi mangsum handaba yadre laigi kher se hek katpa loibaga ai nangonda kher indoine Ado ini ladi buk thanabdi in view ko. aina ne madu khangdana kher yamna hauzariye Yema nang se ai tasing na nunggi nungsi bjani ko. nungsibai natro aina ahauba makai nangonda bizarida Ado asuk nungsi na riba ibani se. Kaina di kamai tong. nangi adudane aina khabai se yalakpise Pagi tong ne. 이마기 붕어. 카이노 낭나 떠오르미세. aiga han isana lan ki balera mabasu sabong akpiuko. Nang na sila iba mongdubo. Mami sepi habidurane. Mane. Ya, sepi sepsa sanu isasidi. Welcome dawi. Ai dum wai sange. 시련이 하비기 아와바 아이몬드 가슐레이트 아시바 거블라이드나 아이불라 오블라고 미kup다 하라우 찰키니 이빠부 야노 와로버기 자드리 그랬대. 바봉 하오네.
ꯑꯩ ꯀꯅꯥꯝꯇꯗ ꯋꯥꯔꯧꯕ ꯂꯩꯇꯦ ꯆꯥꯛꯁꯦ ꯐꯅ ꯀꯟꯅ ꯆꯥꯅꯕ ꯍꯣꯠꯅꯕꯅꯤ ꯍꯦꯛ ꯆꯥꯔꯨꯕꯒ ꯍꯦꯛꯇ ꯑꯣꯔꯛꯑꯦ प्रभु ननाईने सबसकी वासक्तु ngaknabo hotnabada isagi thawaiने ponथा oina pigadore isagi wasak kaibauti isa hatpagi paptune hena chawgre प्रभु ननाईगी वासक से handopiro प्रभु ꯀꯩꯗꯧꯗꯣꯏꯕ लो ꯆꯪꯖꯜꯂꯣ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅꯤꯗ ꯃꯥꯜꯂꯕꯣ ꯑꯁ ꯈꯨꯃꯥꯟ ꯑꯃ ꯐꯖꯔꯦ ꯁꯦ ꯅꯪꯅ ꯁꯤꯒꯤ ꯐꯤꯁꯦ ꯀꯨꯞꯄꯒꯅꯦ ꯆꯥꯛ ꯊꯣꯡꯒꯗꯕ ꯈꯪꯉꯕ ꯀꯥꯏꯗꯩꯅꯣꯍꯦ ꯑꯥꯏ नबानी लाबा ए यारे 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 이베마 이베모 난 톡로어 너희 다서 ngai leire lão lão nangbu thengene nabu ngai leire ne yare yare 제 쟤는 라이앵기도 미그 퍼버 여그러보 ꯇꯣꯝꯄꯣ ꯅꯪꯅ ꯑꯩꯁꯦ ꯑꯁꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯝꯇ ꯅꯥꯔꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩ ꯂꯥꯏꯌꯦꯡꯕꯤꯒꯦ 쟤는 비비답도 뭐디 에이 어찌게 장어 뭐 있고 있지 똥복시나 ngang ꯗꯥꯄꯥꯏ ꯈꯣꯝꯕ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯑꯁ ꯀꯥꯏꯗꯩꯅꯣ ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯑꯝꯇ ꯂꯥꯛꯄꯤꯌꯨꯀꯣ ꯑꯁ ꯅꯪꯅ ꯑꯩꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯜꯂꯛꯏꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯍꯟꯗꯛꯇꯤ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯌꯦꯟꯅꯒꯗꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯄꯤꯒꯦꯕ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯑꯩꯒꯍꯜ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ noina hojik pairiba lau pari dugi mathakta gaura amga painu hitrene lugo ꯑꯩꯒꯍꯜ ꯀꯔꯝꯕ ꯂꯧꯐꯝꯗꯨꯅꯣ tera haibi makongi ꯇꯣꯝꯄꯣ ꯀꯝꯗꯧꯕ 우리시 그노 떠죠 인진나 거기도부두부 럭펌스 랍나드레 lapnadre ai chacha noi tan ganu ko noina thabak phari gaine aina ne noigi na ting pang doini ai yunga do loishanap tawro aina ne pangba yaba mating pang ꯍꯣꯏ doini ꯐꯅꯤ 거기가 chal 이마 아루 뭐에도 그래 퍼러보 그래 봐래 이루저루 딜라이 홍도 뭐 호럭거니 이마 싹도 이 통비로러기 야니다 그슈 떠라 이마시 아이나 통바시 싸바 한고 이바 말리 하이마 따성노 통보이디 하라 호롱 짜니바 아이부 얌나 한고 이바 와라 이마 하이 angau ba nang di hai de hitana nang ta song na thong ba di hai nang gai nang ta song na thong ꯏꯅꯦ yang hau hai su ya de angau bu si de hai bema lau lau phamo lau ꯏꯅꯦ ꯏꯅꯦ ꯉꯝꯗꯕ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯂꯣꯏ ꯂꯩꯕꯤꯔꯛꯑꯕꯅꯤ 이마 쟤는 비비닥 잡으세 얌루이고 ꯃꯁꯤ 꼭 ꯊꯤꯟꯖꯜꯂꯛꯇꯅ ꯇꯣꯝꯄꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯅꯪ ꯊꯥꯔꯛꯇꯅꯅꯦ ꯅꯪ 쟤기 라이리 구하이드다 아이베 와니다 ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯌꯦꯡꯉꯨꯅꯦ ꯅꯥꯔꯤꯁꯦ ꯅꯪ ꯑꯣꯏꯔꯝꯃꯗꯤꯅꯦ ꯁꯟ ꯍꯤꯗꯥꯛ ꯀꯥꯞꯄꯩ ꯁꯤꯔꯤꯟꯁꯇꯣ ꯑꯗꯨ ꯆꯣꯛ ꯂꯥꯎꯅ ꯊꯤꯟꯖꯟꯒꯗꯕ 마시 yani sinane hek unabaga pakatta khatnaba angang oiringai dagi ꯏꯅꯦ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯒꯦ 아스 파레다 이마 싹도 쟤는 통비게 하이러바네나 아이 사복 잘루기고 ꯏꯅꯦ ꯂꯥꯛꯑꯣ ꯍꯤꯟꯖꯥꯡꯒꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯂꯥꯛꯑꯣ hoi hoi ꯏꯃꯥ ꯅꯣꯏꯁꯤ ꯌꯥꯝ ꯍꯦꯟꯖꯤꯟꯃꯟꯈ꯭ꯔꯦ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯛꯑꯕꯅꯤ ꯊꯣꯏꯅ ꯋꯥꯎꯔꯅꯨ ꯀꯩꯗꯧꯔꯒꯦ ꯂꯥꯏꯕꯛꯇ ꯇꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯗꯕꯗꯤ ꯌꯥꯕ꯭ꯔꯕ ꯐꯔꯦꯅꯦ ꯑꯩꯒ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯉꯒ ꯐꯔꯛꯄ ꯉꯝꯈꯤꯗ꯭ꯔꯥ kainon he ꯉꯝꯕ ꯉꯝꯗꯕ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯗꯕ ꯑꯅꯥꯕ ꯅꯠꯇꯦ ꯑꯩꯒ ipadi Sri Govinda kadana phamnaiba amsu oiri ipai pu haktaktagi chanarakta thabak ase nangna hongdokpati yaro aikhoi khana sainaba yaba imung sunnati hojikpu nangbu yam chilibro tha mukti laigi thogon se khara pubiu haijage tawba तंगाई फददी अदुम पुजगे अदु लाइगी थगुनजे तोंबबुछु तंबिनिंगिने आइगा थोरानी
ꯂꯥꯏꯅꯨꯡ ꯆꯪꯉꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯁꯦ ꯃꯄꯥꯅꯗꯤ ꯌꯥꯗ꯭ꯔꯤꯕ ꯃꯌꯥꯝꯕꯅ ꯇꯧꯕꯗꯤ ꯌꯥꯝꯅ ꯃꯆꯨ ꯇꯥꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯍꯦꯛ ꯇꯧꯕꯁꯦ ꯃꯆꯨ ꯑꯃ 이따 ꯍꯦꯛ ꯇꯥꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯑꯗꯨꯅꯤ 이마 나사 누파 바이콤버기 타박시디 폴리스kumba 타나kum바는 빡나이 하리네 ꯑꯁ ꯑꯗꯨꯗ ꯑꯩꯒ ꯃꯥꯅꯗꯤ ꯁꯤꯐꯥꯏ ꯊꯅꯥꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ 그이다 왜겠네 미 과이 오이너리시디 마는 빠먹들 마tamda 볼런터리 리타이먼 꼭 록토올로래 가 에이, 요래, ꯌꯥꯝ 요래. ꯀꯨꯏꯕꯤꯔꯅꯨꯀꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯌꯥꯝ ꯀꯜꯂꯦꯕ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯒꯤ ꯑꯩꯒ ꯇꯨꯝꯕ ꯅꯪ ꯅꯍꯥꯟꯒꯤꯗꯨꯗꯤ ꯐꯖꯅ ꯍꯦꯟꯖꯤꯜꯂꯦ ꯆꯂꯨꯛꯇ ꯇꯨꯁꯤꯟꯕꯗꯣ ꯅꯪ ꯊꯧꯕꯨꯒꯤ ꯃꯤ ꯑꯣꯏꯕꯩ ꯅꯪ ꯅꯔꯥꯏꯕꯛꯇꯣ ꯐꯕꯅꯤ 이마기 붕어 ꯅꯪ ꯅꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ 이마ꯅꯅꯦ ꯅꯪꯅ ꯊꯕꯛ ꯐꯪꯉꯒ ꯍꯜꯂꯛꯄꯗꯣ 이마 ꯉꯥꯏꯔꯝꯒꯦꯀꯣ 이자기 피범제 숨숨 헨젤레 이자는 ꯌꯨꯝꯁꯤꯗꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯦꯡꯖꯅꯤꯡꯉꯤ ꯗꯣꯂꯥꯏꯒꯤ ꯃꯍꯨꯠꯇ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯨ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯈꯤꯕꯗꯣ ꯃꯃꯥꯏꯅ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯁꯛ ꯃꯇꯧꯗꯤ ꯀꯃꯥꯏ ꯇꯧꯏ ꯍꯥ ꯃꯁꯛꯇꯤ ꯈꯨꯐꯖꯕ ꯏꯃꯥ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯈꯔ ꯁꯤꯄꯤ ꯏꯃꯥ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯕꯗꯗꯤ ꯃꯤꯅ ꯈꯪꯄꯣꯠ ꯅꯠꯇꯦꯗ ꯏꯃꯥ 이마 사오라까더니 말은 쌩 우레이시 하리시나디 누피도 서원배 야들이네 사오라디 거이마 아이고는 영이라 민고는 영이라 아가 강보라지도 이마 너희 라기 더럽니 그런 다왜 아이고야가 하나 아야마 따위 ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯈꯔ ꯇꯧꯕꯤꯕ ꯇꯥꯔꯦ 아이가 ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ OPD ꯅꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯇꯝꯁꯤ ꯅꯪꯅꯗ꯭ꯔꯦ ꯍꯣꯏ 아이가 아이나 떠오르스 까이데다 ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯪꯂꯦꯝ ꯅꯪꯅ ꯉꯟꯅ ꯂꯥꯛꯑꯒ ꯂꯥꯏꯒꯤ ꯊꯕꯛꯁꯦ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯗꯤ ꯑꯩꯒꯥꯁꯨ ꯀꯣꯝꯃꯅꯤ ꯑꯗꯨꯏꯗꯤ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯇꯣꯂꯣꯞꯅꯦ ꯂꯥꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥꯅꯦ ꯇꯣꯂꯣꯞꯇꯤ ꯆꯥꯎꯔꯅꯤꯍꯦ 아이 라이기 센디 럭저로이데 이때마 ꯅꯪꯅ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯈꯥꯕꯩꯁꯤꯒ ꯄꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯦ ꯏꯃꯨꯡꯁꯤꯒꯤꯅꯦ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤꯅꯤꯡꯉꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅꯅꯦ ꯑꯩꯒꯥ ꯆꯥꯎꯕꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯅꯔꯤꯕꯁꯦ 이봉아 ꯅꯪꯅ ꯑꯔꯦꯝꯕꯗ ꯇꯥꯍꯟꯗꯧ ꯄꯥꯕꯨꯡ ꯑꯩ PG ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ PG ꯂꯣꯏꯕꯗꯅ ꯆꯍꯤ ꯀꯌꯥ ꯆꯪꯒꯗꯣꯏꯕ ꯆꯍꯤ 4ꯅꯦ ꯄꯥꯕꯨꯡ ꯌꯥꯝꯃꯤꯍꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯧꯔꯥꯅꯤꯕꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯤꯔꯝꯃꯤꯔꯣ ꯄꯥꯏꯈꯣꯝꯕ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ 이베마도 이베마 ꯀꯩꯗꯧꯔꯒꯦ 이마 ꯊꯧꯔꯥꯅꯤ 피밤 ꯌꯥꯝ ꯁꯣꯛꯅ ꯅꯥꯔꯒ ꯂꯩꯔꯦ ꯑꯩ శ్రీ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯐꯝꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯅꯤꯕ ꯂꯥꯛꯑꯝꯃꯤꯕꯅꯤ ꯅꯪ 이베마ꯒꯤ 피밤도 ꯑꯃꯨꯛꯇꯪ ꯌꯦꯡꯎ라 이마 ꯊꯧꯔꯥꯅꯤ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯆꯪꯍꯟꯕꯤꯒꯗ꯭ꯔꯥ ꯆꯪꯍꯟꯒꯅꯤ ꯅꯣꯏ ꯑꯩꯒ ꯄꯥꯕꯨꯡꯗꯨꯁꯨ ꯌꯥꯝ ꯅꯤꯡꯉꯝꯗ꯭ꯔꯕꯅꯤ ꯗꯥ ꯄꯥꯏꯈꯣꯝꯕ ꯅꯪꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯕꯣꯔꯁꯦ ꯅꯪ ꯑꯣꯏꯔꯗꯤ ꯌꯥꯝ ꯄꯛꯀꯅꯤꯍꯦ ꯑꯗꯨ ꯗꯥ ꯄꯥꯏꯈꯣꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯃꯤ ꯐꯥꯒꯦ ꯍꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯐꯥꯍꯟ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯣꯏꯅ ꯂꯩꯍꯧꯒꯗꯕ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯌꯥ ꯃꯧꯁꯤꯗꯤ ꯃꯁꯛ ꯐꯖꯩꯍꯦ ꯐꯖꯩ ꯐꯖꯩ ꯏꯆꯥ ꯇꯣꯝꯄꯣꯛꯁꯤꯗꯤ ꯅꯨꯄꯤ ꯊꯤꯕ ꯍꯩꯅꯦ ꯕꯥꯕꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ ꯍꯥꯏꯁꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯑꯝꯇ ꯇꯧꯁꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
ꯅꯅꯥꯛꯇ ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯀꯩꯒꯤ ꯌꯦꯡꯗꯣꯏꯕ? ꯑꯩꯈꯣꯏ ꯑꯦꯒꯥꯅ ꯌꯦꯡꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ. ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏꯌꯦ. 이뱀마 난 아이 싫어서 야러브라 아요 아이 싫어서 야러브라 ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯣ. ꯅꯪ ꯆꯠꯈ꯭ꯔꯣꯗ ꯄꯥꯏꯈꯣꯝꯕ. ꯅꯪ ꯆꯠꯈ꯭ꯔꯣ. 이붕어 아이기 이모우시기 마토아이시부 간방아 마로이드로 낭나 듣고 있는 독자로 오이라가 이모우기 타와이시부 간방아 마로이 하이브로 과시 짜노 아이가 숨차이 ꯀꯩꯅꯣ ꯃꯤ ꯆꯤꯟꯗꯩ ꯀꯟꯊꯣꯛꯏꯗꯨꯕꯣ? 어이 능 과시 짜노 아이를 깨라 나이기라 찐작고 ሄꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ? 어이 파트부 진작도 짜노 아이나 하나나 하이라브 나트로 ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛꯇꯤ ꯆꯥꯕ ꯇꯥꯕ. 아두 이리 푸다 ꯃꯁꯤ ꯑꯩꯉꯣꯟꯗꯒ ꯊꯥꯏꯅꯦ. 어이 타와나 띠근느니 소우두시 ꯁꯨꯅꯦ ꯉꯝꯃꯗꯤ ꯁꯨꯅꯦ. 소리두디 ꯃꯁꯤ 이마! 너 어떻게! 아유! 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 이자비! 집어 이반이 롱어로 이들어 ꯂꯨꯍꯣꯡ ꯇꯥꯔꯁꯨ ꯅꯣꯏ ꯌꯨꯝꯗ 예 ꯏꯄꯥ ꯌꯣꯡꯉꯥꯎꯕꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯂꯨꯍꯣꯡꯕꯤꯗꯧꯕ ꯂꯩꯇꯦ. ꯊꯤꯜꯂꯛꯑꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ. 하이와스디 빛가 북티티 아리엠마다 난 꼬이자루로보니 ꯀꯔꯤ ꯑꯔꯦꯝꯕꯗꯣ ꯀꯣꯏꯖꯔꯨꯕꯩꯗꯤ ꯀꯩꯅꯣ? 그나도 너무 얘기도 봐 ꯃꯃꯥ ꯍꯣꯏꯗꯣ ꯃꯉꯣꯟ ꯀꯥꯔꯛꯑꯒꯦ ꯍꯥꯏꯔꯕꯅꯤ. ꯌꯥꯈ꯭ꯔꯁꯤꯕ ꯏꯕꯦꯝꯃ. ꯅꯪ ꯑꯇꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡꯗꯨꯒꯤ ꯈꯟꯕꯤꯌꯨ 이베마. ꯑꯃꯨꯆꯧ. 시르게 칸나 랩크라바 미삭도 그나군바 마나 프라카니 아이바기 아키바 레이키라 다부터 아이고 보비요 ngasitina 짤고 나꽃 빼나 포아우로 마마도 하이행 소이다나 라아니 마마는 사는포츠 레그드라 라이라까니 사나포수 아사포수 마야마 라이라까도리바 마마는 아간 나이가 둥기고 tumdoy isuga mamaga tumdoy ni